Aigiming Mayangthem Samsundar, President, Manipuri Student Federation, Bisnupur District. Ngasi koina changsanjeriba khongjang asi kubalagi Mayra Paibising amadi amuko oirei leimarol amuba kohar amadi MSF ga tawga changsanjeribagi maram asi karino haibada matam sangadagi India laingangna Manipur sida chathaduna lagiba yamna lujadraba thawong kaya sibu yaningdaba phongdoktuna mafam kayada lamdam kayada Manipur ki praja mayam amana tongan ba highway da rally amadi ban blockade kaya ama tawduna lakhre ngasi koina lup mangagi miyeng makada changsanjeriba khongjang asi Manipur gi tunggi lambi kannabagi damak Manipur kalasi haiba hiramasida tongan ba mafam kayada changsanaba khoi sem saduna leijare ngasi ahan boina mairalaki mangalaki kholaungna Manipur kalasi haiba khongjang asi Pubala asida pangthok chariba sigi maramdi India laingangna tawriba thawong asi aikhoi ngasi makhoi Manipur gi prajam yamna yengduna Manipur gi mafam kanglu phurup naidana khoi yengduna leikisi haibra haibasi wahang ama oire ngasi mak maram aduna ngarang nahan dasu Urkul district ki manung chana leiba lam amada India gi khulai paiba lami singna chamjaraba makutpu hanba ngamjadraba mapangal su sikim ta yawjadraba prajama yamaduda kallabani thawlabani aduna Yengnaba madal landadubagi mongda fuba chaiba mayam ama chathakre habse khutpuna mana khangminarabani ngasi mak chathakriba thong ngasi ekoi pumna mangna kandem tawi masi khudakta lepiu masi gumba thawdok asi matung manawda tholaptana bagi damak aikoi Manipur gi mapam khuding lam khuding thongkan khuding gi mi thokpiraaga ekoi changchaliba kholaw asi makhatana leptana Manipur Sigi damak changsanminasi haibu wafamje Kasi Bharat Sarkar ki kendra thogong mayam asigi marak asida akoi praja na yamna wana hingiba cherak asida mafam khudingi maigai khudingi Indian Army na bi puriba haliba tawraiba mayam thogong mayam ase akoi yamna penjate